Matam kuina urudraba North Korea gi Supreme Leader Kim Jong-un Pyongyang da pangthokhiba North Korea gi 73rd National Day celebration da miyamangda amuka hana thorakre Matam kuina mangloraba matungda wet aduki mati yamna hanthaduna thorakpa asina miyam ki pukning chingsinkre Handaki National Day celebration adudadi mamangda pangthokhiba sing aduga iman manadaba maongda North Korea gi military parade adu Hazmat suit setuna atopa khusu khulai ka hena uttabida pangthokhi Mamangi chahida pangthokhiba sing adudadi missiles natragana makhal makha kayagi khulai sing puthokhtuna celebration asida so tawkhibani National Day celebration asi handaki September gi date 9 da pangthokibani handakti khusu khulai na singba puthokhtuna so tawdaba asida miyam sing asina handakti North Korea asi ingsikpa pamlaba male haiduna khanaduna leiringai gi mikup asida Masigi nongmagi hek matungda September date 11 amasung 12 da thangna na amukasu hana North Korea na nuclear weapon test tawkhre Thamaronggi mamangda North Korea gi leiriba nuclear power plant adu activate tawrakpagi satellite image sing adu capture tawrakpadagi international gi leiriba media house kaya sing aduna su hairiba news adu cover tawkhibani handak pangthokhiba test aduda makogi cruise missile aduna kilometer 1500 pairaba matungda makogi target adu hit tawkhi Thaudok aduga mari leinana makogi yumthangnaduna leiriba country Japan amasung South Korea na peaceful oina leiramba surrounding asi haujikti achoba threat ama oiba yare haiduna pungdorakli South Korea gi oinadi hairiba nuclear test asi pangthoknabagi damakta Pyongyang na Seoul da mangjongna na wafam amata pungdorakte haiduna su makhatana pungdorakli North Korea asi haujik UN amasung USA na nuclear ga mari leinaba thabak thawang asi sanction tawduna thamlibani adubu haujiksu makoi lepa leitri Pentagon asu handak pangthokriba test aduna maram oiduna yumthangnaduna leiriba country singda achoba threat ama oiba yai haiduna su phongdorakli adubu kari exalokhat page kari tawbage haibududi mayam punna yengminasi